ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯛꯀꯦ꯫ ꯋꯥꯔꯤꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯗꯩꯗꯤ ꯈꯔ ꯆꯍꯤ ꯍꯟꯒꯗꯕ ꯑꯩꯈꯣꯏꯒꯁꯨ ꯑꯗꯨꯝ ꯄꯨꯜꯂꯝꯕ ꯗꯥ ꯃꯔꯀꯣꯖꯤꯠ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯌꯥꯝꯕ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕ ꯗꯥ ꯃꯔꯀꯣꯖꯤꯠꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ꯫ ꯃꯄꯥꯗꯣ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯅꯤ, ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯡꯄꯨꯗ ꯄꯨꯔꯛꯏ꯫ ꯆꯍꯤ ꯑꯃ ꯍꯦꯛ ꯂꯩꯔꯝ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯍꯦꯛ ꯆꯠꯈꯤ ꯗꯥ ꯃꯔꯀꯣꯖꯤꯠꯀꯤ ꯃꯄꯥꯅ ꯄꯨꯔꯛꯄ ꯅꯨꯄꯤꯁꯤꯡꯁꯤ꯫ ꯑꯗꯨꯒ ꯗꯥ ꯃꯔꯀꯣꯖꯤꯠꯇꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯃꯇꯣꯝꯗ ꯌꯥꯎꯖꯕꯅꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯅ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯗꯥ ꯃꯔꯀꯣꯖꯤꯠꯀꯤ ꯃꯃꯥꯁꯤ ꯂꯩꯈꯤꯗꯕꯗꯒꯤ ꯃꯄꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯅꯨꯄꯤꯁꯤ ꯄꯨꯡꯄꯨꯗ ꯄꯨꯔꯛꯄ ꯍꯧꯔꯛꯏ꯫ ꯗꯥ ꯃꯔꯀꯣꯖꯤꯠꯀꯤ ꯃꯕꯣꯛ ꯑꯃꯁꯨ ꯂꯩ꯫ ꯃꯄꯥꯅꯦ ꯃꯥꯅꯦ ꯃꯕꯣꯛꯇꯨꯒ ꯃꯣꯏ ꯃꯉꯥꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯑꯇꯩꯗꯤ ꯃꯤ ꯑꯣꯏꯅ ꯊꯥꯕ ꯌꯥꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯊꯥꯏꯅꯗꯩ ꯑꯩꯈꯣꯏꯁꯤ ꯍꯧꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯆꯤꯡ ꯀꯥꯕ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯏꯅꯗꯤ ꯂꯥꯏꯟ ꯒꯥꯔꯤꯁꯤ ꯖꯤꯞꯁꯤ ꯑꯣꯏꯅ ꯆꯦꯜꯂꯝꯃꯤ꯫ ꯖꯤꯞꯁꯤꯁꯤꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏꯁꯤ ꯆꯤꯡ ꯀꯥꯕ ꯆꯠꯇꯣꯔꯤꯅꯤ꯫ ꯃꯁꯤꯗ ꯗꯥ ꯃꯔꯀꯣꯖꯤꯠꯁꯤ ꯑꯩꯈꯣꯏꯒ ꯆꯍꯤ ꯂꯦꯡ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯧꯔꯒ ꯆꯤꯡ ꯀꯥꯕ ꯆꯠꯃꯤꯟꯅꯩ꯫ ꯐꯅ ꯂꯩꯖꯗ꯭ꯔꯒꯁꯨ ꯃꯁꯥꯒ ꯅꯥꯟꯈ꯭ꯔꯕꯖꯥꯠꯅꯤ ꯗꯥ ꯃꯔꯀꯣꯖꯤꯠꯁꯤ꯫ ꯑꯃꯟꯕ ꯐꯨꯔꯤꯠ ꯈꯪꯒ꯭ꯔꯥꯎ ꯑꯣꯏꯔꯒꯁꯨ ꯑꯍꯟꯕ ꯑꯣꯏꯅ ꯑꯁꯥꯏꯐꯥꯎ ꯆꯠꯄꯒꯤ ꯁꯦꯠꯇꯣꯔꯛꯄꯗ ꯇꯔꯨ ꯇꯅꯥꯟ ꯁꯤꯠ ꯅꯥꯟꯅ ꯃꯁꯥ ꯅꯥꯟꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯏꯅ ꯁꯦꯠ ꯆꯥꯏ꯫ ꯃꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯤꯑꯣꯡ ꯃꯤꯇꯧꯁꯨ ꯑꯗꯨꯝ ꯆꯥꯏ꯫ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯤꯡ ꯀꯥꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯛꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯥ ꯃꯔꯀꯣꯖꯤꯠꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯊꯣꯛ ꯊꯣꯔꯛꯇꯦ꯫ ꯃꯥꯁꯦ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯕꯣꯛꯇ ꯅꯣꯡ ꯐꯥꯗꯣꯛ ꯍꯪꯉꯨꯕꯗ ꯏꯃꯨꯡꯗ ꯂꯩ ꯇꯨꯝꯃꯤꯗ ꯍꯥꯏꯔꯛꯏ꯫ ꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯔꯨꯗꯕꯅꯤꯅ ꯃꯌꯨꯝꯗꯒꯗꯤ ꯆꯪꯉꯒ ꯎꯅꯔꯨꯗ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯆꯍꯤꯅ ꯌꯥꯔꯛꯇꯕꯗꯒꯤ ꯃꯥꯒꯤ ꯁꯦꯟ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯗꯥ ꯃꯔꯀꯣꯖꯤꯠꯁꯤ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯃꯨꯛ ꯃꯥꯁꯤ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯊꯦꯡꯅꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯃꯥ ꯊꯦꯡꯅꯕꯁꯤꯗ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯄꯨꯔꯥ ꯑꯑꯣꯟꯕ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯈꯖꯤꯛ ꯈꯔꯥꯛꯀ ꯑꯣꯟꯕ ꯅꯠꯇꯦ, ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯣꯜꯂꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ꯫ ꯍꯥꯟꯅꯗꯤ ꯃꯁꯥ ꯃꯎ ꯁꯤꯠ ꯅꯥꯜꯂꯝꯕꯗꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗꯨꯗꯗꯤ ꯃꯕꯨꯛꯀ ꯀꯪꯊꯣꯛꯑꯒ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯍꯦꯛ ꯁꯥꯡꯉꯒ ꯃꯀꯣꯏꯒ ꯈꯥꯛꯑꯒ ꯌꯦꯡꯕꯗ ꯐꯤꯕꯝ ꯑꯃ ꯇꯥꯔꯝꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯊꯕꯛ ꯑꯃ ꯍꯜꯂꯛꯄꯗ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯊꯦꯡꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯑꯥꯗꯩꯁꯦ ꯗꯥ ꯃꯔꯀꯣꯖꯤꯠ ꯅꯠꯇ꯭ꯔꯅꯦ? ꯀꯩꯅꯣꯍꯦ ꯃꯥꯏ ꯃꯑꯣꯡꯁꯤꯗꯤ ꯄꯨꯔꯥ ꯍꯣꯡꯉꯝꯃꯦꯍꯦ꯫ ꯆꯪꯁꯜꯂꯒ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯀꯨꯏꯔꯦ ꯍꯦꯛ ꯎꯗꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯃꯅꯝꯁꯨ ꯅꯝꯊꯤꯕꯗ ꯏꯔꯨꯁꯨ ꯁꯨꯡꯂꯨ ꯂꯨꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯟꯅ ꯀꯧꯏ, ꯗꯥ ꯃꯔꯀꯣꯖꯤꯠ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯗꯨꯅ ꯂꯣꯏꯔꯦꯍꯦ꯫ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗꯤ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏꯔꯦꯍꯦ꯫ ꯅꯍꯥꯟꯈꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯇ꯭ꯔꯤꯗꯨꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ, ꯁꯟꯇꯣꯁ, ꯍꯌꯦꯡꯁꯦ ꯆꯩꯔꯥꯎꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡ ꯆꯤꯡ ꯀꯥꯔꯨꯁꯤ, ꯅꯣꯏꯗꯤ ꯀꯥꯟꯅꯔꯣꯏꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯉꯛ-ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯅꯁꯨ ꯑꯃꯨꯛ, ꯀꯩꯅꯣ ꯗꯥ ꯃꯔꯀꯣꯖꯤꯠ, ꯆꯩꯔꯥꯎꯕ ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯠꯂꯤꯍꯦ꯫ ꯍꯌꯦꯡꯗꯤ ꯀꯅꯥꯅ ꯆꯩꯔꯥꯎꯕꯅꯤ ꯍꯥꯏꯔꯤꯕ? ꯗꯥ ꯃꯔꯀꯣꯖꯤꯠꯅ ꯉꯥꯎꯔꯕ ꯃꯄꯥꯟ ꯁꯨꯊꯣꯛ ꯊꯣꯛꯇꯅ ꯂꯩꯕꯗꯨꯗ ꯑꯗꯨꯝꯅ ꯍꯦꯛ ꯑꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯩꯅ ꯑꯉꯥꯎꯕ ꯍꯦꯛ ꯄꯜꯂꯨꯕꯗꯒꯤ ꯃꯥꯁꯦ ꯃꯃꯤꯠ ꯃꯅꯥ ꯉꯔꯪ ꯉꯪꯉꯒ, ꯑꯩꯕꯨ ꯑꯉꯥꯎꯕ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯥꯏꯗ ꯇꯥꯕ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯣꯝꯅꯕ ꯆꯪꯁꯜꯂꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯑꯩꯉꯣꯟda ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯗꯅ, ꯗꯥ ꯃꯔꯀꯣꯖꯤꯠ ꯃꯥꯟꯗ ꯃꯥꯜꯂꯤꯍꯦ ꯑꯉꯥꯎꯕ, ꯁꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯈꯔ ꯂꯩꯊꯣꯛꯑꯒ ꯑꯃꯨꯛ ꯂꯦꯞꯄꯝꯃꯤ꯫ ꯑꯉꯥꯎꯕ ꯍꯦꯛ ꯄꯜꯂꯨꯕꯒ ꯃꯥꯁꯦ ꯑꯩꯉꯣꯟda ꯅꯨꯡꯗꯨꯝꯃꯗꯨꯅ ꯊꯣꯝꯅꯕ ꯌꯥꯝꯅ ꯁꯥꯎꯅ ꯍꯦꯛꯇ ꯆꯪꯁꯜꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅꯁꯨ ꯑꯩꯉꯣꯟda ꯃꯤꯆꯤ ꯈꯜꯂꯛꯈꯤ ꯆꯠꯂꯁꯤ ꯍꯥꯏꯗꯅ꯫ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯂꯝꯕꯦꯟꯗ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅꯁꯨ ꯑꯩꯉꯣꯟda ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯟꯇꯣꯁ, ꯉꯁꯥꯏ ꯅꯉꯣꯟda ꯗꯥ ꯃꯔꯀꯣꯖꯤꯠꯅ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏ ꯑꯣꯏꯅ ꯄꯥꯈꯠꯄꯤꯔꯕꯅꯤ, ꯑꯑꯣꯏꯅꯅ ꯊꯣꯝꯕꯤꯔꯛꯑꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯉꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯗꯥ ꯃꯔꯀꯣꯖꯤꯠꯁꯤ ꯇꯁꯦꯡꯅ ꯉꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯃꯅꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯑꯣꯡꯗꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ, ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯃꯥꯏꯅꯕꯨ ꯃꯥꯒꯤꯗꯣ ꯉꯥꯎꯈ꯭ꯔꯤꯕꯖꯥꯠꯅꯣ?
ꯅꯠꯇ꯭ꯔꯒ ꯃꯄꯥꯅ ꯅꯨꯄꯤ ꯃꯈꯜ ꯃꯈꯜ ꯄꯨꯔꯛꯄ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯁꯦꯝꯖꯤꯜꯂꯝꯃꯕꯖꯥꯔꯥ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯗꯥ ꯃꯀꯣꯖꯤꯁꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯟꯈ꯭ꯔꯦ꯫ ꯁꯣꯔꯣꯛꯇ ꯃꯥꯁꯦ ꯑꯗꯨꯝ ꯃꯀꯣꯛ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯈꯩ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯜꯂꯒ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯗ ꯅꯨꯡꯗꯨꯝꯅ ꯂꯪꯗꯅ ꯇꯥꯟꯅꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯈ꯭ꯔꯤꯁꯤ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯃꯛꯏ꯫ ꯃꯥꯒꯤ ꯃꯕꯣꯛꯇꯨꯅ ꯃꯄꯥꯗꯣ ꯅꯨꯄꯤ ꯄꯨꯡꯄꯨꯗ ꯄꯨꯁꯜꯂꯛꯏ ꯍꯥꯏꯗꯅ ꯅꯨꯄꯤ ꯄꯨꯔꯛꯇꯅꯕ ꯃꯄꯥꯗ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯁꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯨꯗꯨꯗ ꯑꯣꯏꯅ ꯇꯦꯡꯕꯥꯟꯈꯤꯕꯅꯤ ꯍꯥꯏ꯫ ꯃꯕꯣꯛꯇꯨꯅ ꯃꯄꯥꯗ ꯄꯤꯖꯅꯕꯅꯤ ꯍꯥꯏꯗꯅ ꯃꯍꯩ ꯄꯣꯠꯁꯦꯝ ꯌꯥꯎꯔꯕ ꯆꯥꯅ ꯊꯛꯅꯕꯗꯣ ꯑꯗꯨꯝ ꯈꯪꯗꯗꯅ ꯗꯥ ꯃꯀꯣꯖꯤꯠꯅꯁꯨ ꯆꯥꯕ ꯑꯗꯨꯝ ꯌꯥꯎꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯗꯥ ꯃꯀꯣꯖꯤꯠꯁꯤ ꯑꯣꯏꯅ ꯃꯕꯣꯛꯅ ꯃꯄꯥꯗ ꯊꯥꯕ ꯃꯍꯩ ꯄꯣꯠꯁꯦꯝꯗꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯦꯡꯕꯥꯟꯈꯤꯕꯅꯤ ꯀꯥꯏꯗꯅ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯅꯕ ꯋꯥ ꯑꯃꯗꯤ ꯂꯩ꯫ ꯃꯗꯨ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯑꯗꯨ ꯃꯥꯅꯕꯨ ꯂꯦꯞꯄꯝꯕ ꯖꯒꯥꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯟꯗꯨꯅꯕꯨ ꯍꯦꯛ ꯆꯠꯂꯨꯔꯕ ꯅꯨꯡꯗꯨꯝ ꯑꯗꯨꯝ ꯆꯥꯔꯦ꯫ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯃꯥꯁꯨ ꯑꯗꯥꯏꯗ ꯂꯩꯔꯝꯃꯦ ꯍꯥꯏꯔꯒꯅ ꯃꯀꯣꯖꯤꯠꯁꯦ ꯁꯛ ꯐꯖꯈ꯭ꯔꯦꯗ ꯀꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯆꯠꯂꯒꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯍꯩꯇꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯅꯨꯡ ꯈꯨꯟꯗꯅ ꯑꯉꯥꯡꯁꯤꯡꯗ ꯍꯨꯟꯕꯗꯨꯗ ꯂꯩꯀꯥꯏ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯃꯀꯣꯛ ꯀꯥꯏꯕꯁꯨ ꯄꯨꯡꯒꯥꯏ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯄꯥ ꯃꯃꯥꯁꯤꯡꯅ ꯁꯥꯎꯗꯅ ꯍꯦꯛ ꯐꯨꯔꯨꯏ ꯑꯗꯨꯁꯨ ꯑꯉꯥꯎꯕ ꯋꯥꯈꯜꯁꯨ ꯑꯣꯏꯔꯕꯅꯤꯅ ꯃꯥꯗꯤ ꯑꯉꯝ ꯃꯔꯥꯏ ꯈꯪꯗꯕ ꯃꯈꯩ ꯍꯦꯛꯇ ꯑꯄꯥꯏ ꯑꯄꯥꯏꯕ ꯊꯣꯝꯃꯛꯇꯅ ꯃꯤꯁꯤꯡꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯀꯤꯅꯗꯨꯅ ꯂꯩ꯫ ꯃꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯣꯏꯈꯤꯕꯗꯨ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯆꯩꯔꯥꯎꯕ ꯆꯤꯡ ꯀꯥꯃꯤꯟꯅꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯚꯔꯥꯒꯁꯦ ꯑꯗꯨꯝ ꯃꯥꯅ ꯑꯍꯟꯅꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯅꯨ ꯃꯥ ꯄꯨꯊꯣꯛꯀꯦ ꯀꯥꯏꯗꯅ ꯃꯥꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯗꯥ ꯃꯀꯣꯖꯤꯠꯁꯤ ꯃꯣꯏ ꯃꯁꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯃꯥꯁꯦ ꯇꯥꯗꯨꯅ ꯁꯤꯔꯝꯃꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯑꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯛꯄꯗ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯝꯖꯥꯎ ꯐꯥꯎ ꯊꯣꯔꯛꯏ꯫ ꯑꯗꯨꯝ ꯄꯥꯎ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯃꯌꯥꯝꯁꯦ ꯗꯥ ꯃꯀꯣꯖꯤꯠ ꯍꯣꯏꯗ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯈꯔꯒ ꯇꯧꯔꯒ ꯌꯦꯡꯕ ꯆꯠꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯧꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏ ꯁꯨꯃꯥꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯤ ꯑꯃꯅ ꯀꯨꯞꯇꯨꯅ ꯊꯅꯝꯃꯤ꯫ ꯉꯛꯏꯗꯤ ꯂꯩꯀꯥꯏꯁꯤꯗ ꯗꯥ ꯃꯀꯣꯖꯤꯠꯅ ꯁꯤꯗ꯭ꯔꯤꯉꯩ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯀ꯭ꯋꯥꯛꯁꯤ ꯑꯗꯨꯝ ꯈꯣꯡꯕ ꯍꯧꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯛ ꯃꯈꯣꯟꯕꯨ ꯇꯥꯈꯤꯗ꯭ꯔꯦ ꯊꯥꯏꯅꯗꯤ ꯃꯤ ꯑꯃ ꯁꯤꯔꯝꯗꯥꯏꯗ ꯀ꯭ꯋꯥꯛꯁꯤ ꯑꯗꯨꯝ ꯈꯣꯡꯏ꯫ ꯃꯌꯥꯝꯁꯦ ꯃꯔꯥꯡ ꯇꯧꯅꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ ꯅꯨꯃꯤꯠ ꯇꯥꯔꯦ꯫ ꯃꯄꯥꯗꯨꯅꯗꯤ ꯃꯌꯥꯝ ꯇꯧꯔꯒ ꯏꯆꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯊꯧ ꯃꯉꯝ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯖꯩ꯫ ꯇꯧꯕꯇꯕꯨ ꯃꯕꯣꯛꯇꯨꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯁꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯨꯟꯅ ꯌꯦꯡꯉꯒ ꯐꯔꯦ ꯐꯔꯦ ꯅꯪ ꯆꯠꯆꯈꯤꯕ ꯐꯔꯦ ꯐꯔꯦ ꯅꯪ ꯆꯠꯆꯈꯤꯕ ꯑꯁꯨꯝꯅ ꯑꯗꯨꯝ ꯃꯆꯤꯟꯅ ꯁꯣꯜꯂꯒ ꯂꯩ꯫ ꯃꯌꯥꯝꯅꯁꯨ ꯀꯩ ꯑꯍꯟꯅꯣꯅꯦ ꯃꯁꯨꯁꯤ ꯁꯤꯔꯒ ꯁꯤꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯀꯦꯗꯤ ꯂꯩꯇꯦ꯫ ꯐꯔꯦ ꯐꯔꯦ ꯅꯪ ꯆꯠꯆꯈꯤꯕ ꯁꯣꯜꯂꯤꯁꯤꯕꯣ ꯑꯁꯤꯁꯨ ꯉꯥꯎꯔꯕ ꯈꯪꯗꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯗꯥ ꯃꯀꯣꯖꯤꯠꯀꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯟ ꯃꯈꯥꯗ ꯄꯣꯂꯣꯏꯅꯕ ꯃꯌꯥꯝ ꯆꯪꯗꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯤꯜ ꯂꯥꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯁꯤꯁꯨ ꯅꯣꯡꯗꯤ ꯇꯥꯗꯕꯤ ꯅꯣꯡ ꯑꯗꯨꯝ ꯃꯪꯉꯒ ꯅꯣꯡꯊꯤ ꯅꯣꯡ ꯃꯪꯉꯒ ꯑꯗꯨꯝ ꯂꯩꯕ ꯃꯇꯝꯅꯤ꯫ ꯄꯣꯂꯣꯏꯅꯕ ꯑꯁꯤꯕꯗꯣ ꯃꯩ ꯆꯨꯒꯦ ꯇꯧꯔꯛꯄꯗ ꯅꯨꯡꯁꯤꯠꯁꯤ ꯇꯨꯔꯦꯟ ꯃꯄꯥꯟꯒ ꯑꯣꯏꯔꯦ ꯋꯪ ꯂꯥꯎꯅ ꯀꯟꯅ ꯍꯨꯝꯃꯛꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯄꯣꯂꯣꯏꯕꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯣꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯈꯔ ꯀꯣꯝꯊꯣꯛꯑꯝꯃꯤ꯫ ꯑꯉꯥꯎꯕꯅꯤ ꯀꯥꯏꯗꯅ ꯃꯌꯥꯝꯁꯨ ꯀꯌꯥ ꯊꯧꯁꯥꯅꯔꯝꯗꯦ꯫ ꯍꯥꯏꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯔꯝꯗꯦ꯫ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯨ ꯄꯨꯊꯣꯛꯅꯔꯒ ꯊꯛꯀꯠꯅꯔꯒ ꯋꯥ ꯋꯥ ꯂꯥꯡꯗꯨꯅ ꯂꯩꯅꯩ꯫ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏꯁꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯪꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯃꯔꯛꯇ ꯄꯨꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯤꯔꯁꯤ ꯍꯥꯏꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯄꯣꯂꯣꯏꯕꯗꯨ ꯌꯥꯎꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯃꯝ ꯐꯥꯎꯏ꯫ ꯄꯣꯂꯣꯏꯕꯒꯤ ꯐꯣꯛ ꯐꯣꯛ ꯄꯣꯛꯈꯥꯏꯔꯛꯄꯗꯨꯗꯤ ꯏꯁꯥꯗ ꯈꯪꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯥꯏꯗ ꯄꯨꯍꯨꯟꯗ ꯍꯨꯜꯂꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯍꯨꯜꯂꯛꯏꯅꯣ ꯊꯣꯝꯃꯛꯏꯅꯣ ꯍꯥꯏꯕꯁꯤ ꯃꯤꯗꯣ ꯃꯁꯛ ꯎꯒꯦ ꯐꯪꯉꯝꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯃꯗꯁꯨ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃꯅ ꯍꯨꯜꯂꯛꯇꯅ ꯃꯥꯒꯤ ꯃꯌꯥꯡꯂꯦꯡꯗ ꯄꯥꯟꯗꯅ ꯅꯥꯗꯅ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯟꯊꯈꯤ꯫ ꯑꯍꯟꯁꯤꯡꯅꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯅꯅꯣꯅꯦ ꯍꯥꯏꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯃꯈꯥꯗ ꯍꯦꯛ ꯀꯨꯝꯕꯒ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯨꯜꯂꯛꯏ꯫ ꯑꯗꯨꯅ ꯇꯨꯔꯦꯟ ꯃꯊꯛꯇ ꯑꯣꯏꯅ ꯃꯌꯥꯝꯁꯦ ꯂꯦꯞꯇꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯏꯗꯨ ꯂꯣꯏꯕ ꯉꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯍꯛꯆꯥꯡꯗꯣ ꯇꯨꯝꯃꯕ꯭ꯔꯥ ꯇꯨꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫
ꯃꯌꯥꯝꯅ ꯇꯨꯝꯃꯦ ꯆꯪꯅꯔꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯅꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯗꯥꯃꯥꯀꯣꯖꯤꯒꯤ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯃꯣꯏ ꯑꯗꯥꯏꯗ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯃꯛꯑꯦ ꯍꯥꯏꯗꯅ ꯃꯤꯁꯦ ꯑꯗꯥꯏꯗ ꯂꯥꯟꯗꯨꯅ ꯆꯠꯄ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯥꯃꯥꯀꯣꯖꯤꯠ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨꯁꯨ ꯑꯍꯤꯡꯗ ꯇꯝꯅꯕꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ, ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯅꯨꯡꯗꯨꯝ ꯆꯩꯇꯨꯞ ꯎꯇꯨꯞ ꯍꯦꯛꯇ ꯍꯨꯜꯂꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯗꯨꯁꯨ ꯀꯤꯕꯗ ꯈꯝ ꯊꯦꯡꯈꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯌꯦꯡꯉꯒꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗꯦ, ꯑꯉꯥꯎꯕꯒꯤ ꯃꯊꯋꯥꯏ ꯃꯃꯤ ꯀꯜꯂꯤ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯗꯤ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯂꯤꯂꯥ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯃꯟꯕꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯈꯔꯒ ꯍꯧꯅꯔꯒ ꯂꯤꯂꯥ ꯌꯦꯡꯕꯗꯨ ꯆꯠꯂꯝꯃꯤ꯫ ꯊꯥꯏꯅꯗꯤ ꯂꯤꯂꯥ ꯇꯧꯔꯒꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯅꯗꯦ꯫ ꯂꯤꯂꯥ ꯌꯦꯡꯕ ꯍꯜꯂꯛꯄꯁꯤꯗ ꯗꯥꯃꯥꯀꯣꯖꯤ ꯍꯣꯏꯒꯤ ꯃꯄꯥ ꯌꯧꯔꯛꯄꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯃꯤ 10ꯃꯨꯛꯁꯤꯗ ꯅꯨꯡꯗꯨꯝꯁꯦ ꯄꯨꯍꯨꯟꯗ ꯍꯨꯜꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯃꯤꯁꯦ 10ꯃꯨꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯅꯔꯒ ꯆꯠꯂꯕꯅꯤ, ꯑꯗꯨꯐꯥꯎ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯆꯦꯟꯐꯝ ꯈꯪꯗꯗꯅ ꯑꯩꯈꯣꯏꯁꯦ ꯗꯥꯃꯥꯀꯣꯖꯤ ꯁꯛ ꯐꯖꯕ ꯅꯨꯡ ꯊꯥꯔꯛꯀꯅꯨ ꯄꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯏꯗꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯥꯏꯕꯤ ꯑꯃꯅ ꯗꯥꯃꯥꯀꯣꯖꯤꯅ ꯇꯥꯗꯨꯅ ꯁꯤꯔꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯊꯋꯥꯏ ꯃꯃꯤꯗꯨ ꯀꯧꯈꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯀꯌꯥ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯊꯦꯡꯅ ꯃꯝꯅꯒ ꯃꯤ ꯑꯃ ꯑꯅꯤꯒ ꯇꯔꯤꯛ ꯑꯗꯥꯏꯗꯣ ꯂꯥꯜꯂꯒ ꯂꯥꯛꯄ ꯉꯝꯅꯗ꯭ꯔꯤ, ꯑꯗꯨꯝ ꯈꯔꯗꯤ ꯃꯅꯤꯟ ꯅꯥꯏꯔꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯦꯝꯕ ꯀꯧꯖꯩ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯇꯝꯗ ꯀꯣꯔꯣꯅꯥ ꯍꯧꯔꯛꯄꯒꯤ ꯌꯥꯝꯅ ꯋꯥꯅꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯕꯥꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯋꯥꯏ꯫ ꯕꯥꯆꯧꯅ ꯂꯥꯏꯟ ꯒꯥꯔꯤ ꯆꯦꯟꯗꯨꯅ ꯌꯨꯝ ꯄꯨꯔꯛꯑꯝꯃꯤ꯫ ꯕꯥꯆꯧꯒꯤ ꯃꯆꯥꯁꯨ 2 ꯈꯛꯇꯅꯤ, ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ 2 ꯈꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯕꯗꯨ ꯀꯣꯔꯣꯅꯥ ꯂꯥꯛꯄꯗꯒꯤ ꯊꯕꯛꯁꯨ ꯁꯨꯕ ꯌꯥꯔꯝꯗꯦ꯫ ꯏꯃꯨꯡꯗ ꯁꯦꯟ ꯊꯣꯛꯇꯕ ꯉꯥꯛꯇ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯊꯪꯅꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕꯁꯨ ꯃꯤ ꯃꯁꯤꯡ ꯌꯥꯝꯁꯜꯂꯛꯏ꯫ ꯆꯪꯅꯕꯁꯨ ꯌꯥꯗꯕ ꯑꯣꯏꯕꯅꯤꯅ ꯁꯦꯟ ꯊꯣꯛꯇꯕꯒ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯅ ꯂꯩ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯕꯕꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯇꯥꯆꯧ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯔꯤ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯪꯈꯣꯜꯁꯤ ꯑꯣꯏꯅ ꯃꯆꯦꯠ ꯑꯃ ꯌꯣꯟꯈ꯭ꯔꯁꯤꯔꯥ? ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯔꯤ, ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯗꯕꯅꯤꯅ." ꯕꯕꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯕꯥꯆꯧꯅꯁꯨ ꯁꯥꯎꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯀꯩꯗꯧꯕꯒꯤ ꯏꯪꯈꯣꯜꯗꯤ ꯌꯣꯟꯗꯣꯏꯕ? ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯉꯝꯅꯕ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯅꯨꯄꯤ ꯊꯤꯅꯤꯗꯤ ꯈꯪꯉꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯄꯗꯤ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ?" ꯕꯕꯥꯆꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯁꯥꯎꯅ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯕꯥꯆꯧꯗꯤ ꯒꯥꯔꯤ ꯂꯥꯏꯟ ꯆꯦꯟꯕꯅꯤꯅ ꯑꯗꯨꯃꯛ ꯁꯦꯟ ꯊꯨꯝ ꯋꯥꯠꯂꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯪꯂꯨꯕꯗꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯈꯨꯝꯃꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕꯕꯥꯒꯤ ꯊꯕꯛ ꯆꯠꯄꯗ ꯍꯦꯛ ꯄꯨꯅꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯗ ꯃꯦꯟꯅꯔꯝꯃꯤ꯫ ꯂꯟ ꯊꯨꯝꯁꯨ ꯁꯨꯝ ꯀꯥꯏꯔꯒ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯃꯥꯅ ꯅꯣꯡꯃꯗꯤ ꯕꯕꯥꯗ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯅꯨꯄꯥ ꯊꯕꯛ ꯁꯨꯕꯗꯣ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯀꯩꯗꯧꯒꯦ? ꯃꯤ ꯃꯌꯥꯝ ꯑꯃ ꯆꯠꯅꯔꯤꯕꯁꯤꯅꯤ, ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ? ꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯋꯥꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯁꯥꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ." ꯏꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯕꯥꯅꯁꯨ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯑꯗꯨ ꯈꯪꯗꯦ, ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡꯁꯤꯅ ꯆꯠꯁꯦ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ ꯂꯨꯔꯤꯗꯤ꯫ ꯑꯩ ꯏꯊꯟꯇꯅ ꯁꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯍꯌꯦꯡ ꯊꯕꯛ ꯁꯨꯔꯨꯔꯒ ꯑꯩꯕꯨ ꯂꯩꯅꯥꯗꯨꯅ ꯑꯃꯨꯛ ꯅꯥꯔꯛꯑꯒꯗꯤ ꯀꯝꯗꯧꯅꯤ?" ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ, "ꯁꯤꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ, ꯄꯣꯏꯗ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯤꯔꯣ?" ꯕꯕꯥꯅꯁꯨ, "ꯐꯔꯦꯁꯦ ꯅꯨꯄꯤ, ꯑꯩ ꯑꯃꯨꯛꯇ ꯍꯪꯅꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯊꯕꯛꯇꯣ ꯍꯧꯔꯁꯤ ꯍꯥꯏꯔꯨꯔꯒꯦ꯫ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯔꯛꯄꯅꯣꯗꯨ ꯌꯦꯡꯉꯨꯔꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯊꯟꯗ ꯁꯨꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ." ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯗꯣ ꯍꯧꯔꯁꯤ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯂꯩꯇꯕꯅ ꯅꯝꯅ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯑꯗꯨ ꯁꯨꯕ ꯍꯧꯖꯤꯜꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯊꯥ ꯑꯃꯃꯨꯛ ꯃꯌꯥ ꯊꯕꯛꯇꯣ ꯁꯨꯔꯛꯑꯕ ꯀꯥꯟꯗ ꯕꯕꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯀꯣꯔꯣꯅꯥ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯕꯕꯥ ꯍꯣꯏꯁꯨ ꯑꯃꯨꯛ ꯊꯕꯛ ꯁꯨꯕꯗꯨ ꯂꯦꯞꯄꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯕꯥꯆꯧꯁꯨ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯇꯨꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯇꯦꯁꯀ ꯍꯥꯟꯅ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯪꯁꯨ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯒꯗꯤ ꯀꯝꯗꯧꯅꯤ? ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯂꯣꯏꯅ ꯆꯪꯉꯅꯤ, ꯂꯧꯅꯕ ꯇꯥꯔꯦ꯫ ꯆꯠꯂꯣ, ꯅꯪ ꯑꯃꯨꯛꯇ ꯇꯦꯁ ꯇꯧꯊꯣꯛꯎꯁꯣ." ꯕꯕꯥꯆꯧꯒꯤ ꯋꯥ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯇꯥꯆꯧ, ꯑꯩꯈꯣꯏꯒ ꯃꯣꯏꯒꯗꯤ ꯅꯨꯡꯇꯤꯒꯤ ꯎꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯣꯏꯁꯨ ꯇꯦꯁ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯩ ꯈꯛꯇꯪ ꯀꯔꯤꯒꯤ ꯇꯧꯗꯣꯏꯅꯣ? ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣꯃ ꯈꯟꯈꯤꯅꯤ." ꯕꯕꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯕꯥꯆꯧꯗꯤ ꯌꯥꯝꯅ ꯁꯥꯎꯅ,
ꯊꯕꯛ ꯁꯨꯕꯗ ꯃꯐꯝ ꯃꯇꯝ ꯌꯦꯡꯉꯒ ꯁꯨꯗꯦ ꯅꯪꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨꯗꯨꯅꯤ ꯅꯥꯔꯤꯕꯗꯨ ꯅꯪꯁꯨ ꯂꯧꯅꯔꯝꯃꯒꯗꯤ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯅꯥꯔꯣꯏꯗ꯭ꯔꯣ ꯀꯣꯛ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯤꯔꯦ ꯏꯆꯥꯁꯤꯡꯒ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯍꯟꯗꯧꯕ ꯁꯤ ꯍꯥꯏꯔꯝꯃꯒ ꯕꯕꯥꯆꯧꯗꯤ ꯊꯨꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯕꯥꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩ ꯑꯩꯈꯣꯏꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯕꯕꯥꯆꯧꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯆꯥꯁꯤꯡꯁꯨ ꯑꯃꯠꯇ ꯆꯪꯍꯜꯂꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯑꯩꯁꯨ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯕꯕꯥ ꯑꯩꯈꯣꯏꯅ ꯅꯥꯔꯤꯁꯤꯕꯨ ꯀꯣꯔꯣꯅꯥ ꯑꯣꯏꯔꯕꯖꯥꯔꯥ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯁꯤꯔꯣ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯁꯤꯗꯤ ꯇꯦꯁ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯂꯣꯛ ꯂꯥꯏꯍꯧ ꯏꯆꯝ ꯆꯝꯅ ꯇꯧꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯑꯩꯈꯣꯏꯅ ꯅꯥꯔꯒ ꯂꯩꯕꯗꯨꯗ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯂꯥꯛꯇꯨꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯏ ꯀꯥꯏꯗꯅ ꯇꯦꯁꯀ ꯇꯧꯔꯨꯅꯨ ꯃꯗꯨꯁꯨ ꯑꯗꯨꯝ ꯄꯛꯑꯦ ꯍꯥꯏꯖꯔꯛꯀꯅꯤ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯈꯨꯝꯃꯝꯃꯤ ꯃꯁꯤꯗ ꯕꯕꯥꯆꯧ ꯍꯣꯏꯗꯤ ꯃꯤꯀꯤꯁꯨ ꯈꯔ ꯊꯤꯕꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯛꯇꯦ ꯅꯣꯡꯃꯇ ꯐꯥꯎ ꯆꯪꯕꯤꯔꯛꯇꯦ ꯅꯣꯡꯃꯗꯤ ꯕꯕꯥꯆꯧꯁꯦ ꯃꯁꯥ ꯉꯝꯃꯛꯇꯕꯗꯒꯤ ꯗꯣꯛꯇꯔꯗ ꯆꯠꯇꯨꯅ ꯇꯦꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯕꯕꯥꯆꯧꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯤ ꯕꯕꯥꯅꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯌꯨꯝꯗ ꯂꯩꯔꯒ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯇꯧꯔꯛꯑꯝꯃꯤ ꯕꯕꯥꯅꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯗꯨꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯌꯨꯝꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯁꯦꯟꯇꯔ ꯂꯩꯔꯤꯕꯁꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯒꯗꯕꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯊꯨꯝꯗꯅ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯇꯦꯁ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯥꯆꯧꯕꯤꯅꯁꯨ ꯏꯃꯥꯗ ꯆꯩꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯤꯕꯗꯤ ꯅꯣꯏꯁꯨ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯕꯗ ꯁꯣꯏꯗꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯒꯅꯤ ꯅꯣꯏꯗꯒꯤ ꯂꯧꯅꯔꯛꯏꯕꯅꯤ ꯑꯩꯈꯣꯏꯅ ꯅꯥꯔꯤꯁꯤ ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯆꯩꯔꯛꯏ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯔꯤꯕꯗꯨꯁꯨ ꯕꯕꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯨꯗ ꯑꯣꯏꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯉꯥꯡꯉꯛꯏ ꯏꯃꯥꯅꯁꯨ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ ꯏꯇꯩꯁꯨ ꯒꯥꯔꯤ ꯆꯦꯜꯂꯤꯗꯨꯗꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯇꯥꯏꯅꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯥꯆꯧꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯕꯗ ꯈꯪꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯅꯥꯔꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡ 4-5ꯁꯦ ꯇꯦꯁ ꯇꯧꯕ ꯇꯥꯔꯝꯃꯤ ꯂꯥꯏꯕꯛꯅ ꯐꯔꯤꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯀꯅꯥꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯆꯧꯕꯤ ꯍꯣꯏꯒꯤꯗꯤ ꯕꯥꯆꯧ ꯃꯥꯆꯧꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯑꯣꯏꯔꯛꯄꯗꯒꯤ ꯁꯦꯟꯇꯔꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯅꯕ ꯄꯨꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯕꯥꯆꯧꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯇꯥꯔꯛꯏ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯌꯥꯝ ꯆꯪꯗꯅ ꯕꯕꯥꯆꯧꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯜꯂꯣꯏꯔꯝꯃꯤ ꯗꯦꯕ ꯀꯔꯃꯁꯨ ꯇꯧꯔꯝꯗꯦ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯃꯥꯆꯧꯕꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯐꯔꯕꯅꯤꯅ ꯀꯣꯟꯇꯦꯟꯃꯦꯟ ꯖꯣꯟ ꯂꯥꯎꯔꯝꯕꯗꯨ ꯂꯧꯊꯣꯛꯑꯝꯃꯤ ꯕꯕꯥꯁꯨ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯅꯣꯡꯃꯗꯤ ꯕꯕꯥꯁꯦ ꯊꯕꯛ ꯂꯣꯏꯁꯟꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯄꯥꯟꯗꯒꯤ ꯕꯕꯥꯅ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯏ ꯏꯃꯥꯅꯁꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯊꯣꯡ ꯊꯤꯜꯂꯤꯗꯨꯅ ꯕꯕꯥꯅꯁꯨ ꯍꯥꯏ ꯅꯪꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯍꯪꯉꯨ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯁꯤ ꯁꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯏꯃꯥꯕꯨ ꯄꯨꯁꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯕꯕꯥꯅ ꯏꯃꯥꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯜꯂꯛꯄꯁꯤꯗ ꯇꯥꯆꯧ ꯃꯥꯟꯕ ꯑꯃ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯅꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯥꯖꯗꯕꯗꯒꯤ ꯆꯠꯂꯣꯗ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯅꯆꯥꯁꯤꯡ ꯇꯥꯔꯒ ꯀꯤꯔꯣꯏꯗ꯭ꯔꯣ ꯕꯕꯥꯅꯁꯨ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯧꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯛꯑꯕꯅꯤ ꯏꯃꯥꯅꯁꯨ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯣꯏꯗ ꯄꯥꯗꯕꯗꯨ ꯉꯥꯡꯉꯅꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯣ ꯏꯆꯥꯁꯤꯡꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯕꯕꯥꯒꯤ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ ꯕꯕꯥꯁꯨ ꯏꯃꯥꯅ ꯊꯥꯖꯗꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯆꯥꯛ ꯇꯣꯛꯑꯒ ꯕꯕꯥꯅ ꯇꯣꯏꯂꯦꯠ ꯆꯪꯒꯦꯅ ꯊꯣꯔꯛꯄꯁꯤꯗ ꯕꯕꯥꯒꯤ ꯇꯨꯡꯁꯤꯗ ꯀꯩꯅꯣ ꯈꯪꯗꯕ ꯑꯃꯅ ꯀꯟꯅ ꯄꯥꯏꯔꯛꯏ ꯕꯕꯥꯁꯨ ꯉꯁꯥꯏꯗꯒꯤ ꯀꯤꯔꯒ ꯂꯩꯕꯗꯨꯗ ꯑꯗꯨꯝꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯨꯗ ꯕꯕꯥꯗꯤ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯒ ꯊꯨꯅ ꯇꯣꯏꯂꯦꯠꯇ ꯆꯪꯗꯨꯅ ꯃꯈꯣꯡꯗꯣ ꯍꯥꯝꯃꯝꯃꯤ ꯃꯈꯣꯡ ꯍꯥꯝꯂꯤꯉꯩꯗꯁꯨ ꯇꯣꯏꯂꯦꯠ ꯃꯃꯥꯡ ꯑꯁꯤꯗ ꯃꯤ ꯆꯠꯄꯒꯤ ꯁꯥꯎꯝꯁꯨ ꯑꯗꯨꯝ ꯐꯪꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯕꯥꯅꯁꯨ ꯀꯅꯥꯅꯣ ꯈꯟꯗꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯀꯅꯥꯅꯣ ꯑꯩ ꯆꯪꯉꯤ ꯇꯣꯏꯂꯦꯠ ꯆꯪꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯕꯕꯥꯁꯨ ꯈꯨꯝꯃꯛꯇꯕ ꯑꯗꯨꯗ ꯀꯩꯅꯣꯝꯅꯤ ꯈꯟꯗꯅ ꯊꯨꯅ ꯃꯈꯣꯡ ꯍꯥꯝꯂꯤꯕꯗꯨ ꯂꯣꯏꯁꯟꯗꯨꯅ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯝꯅ ꯊꯣꯔꯛꯄꯗꯗꯤ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯕꯕꯥꯁꯨ ꯑꯃꯨꯛ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯗ ꯕꯥꯆꯧ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯃꯤ ꯑꯃ ꯆꯠꯂꯤꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯕꯕꯥꯅ ꯎꯔꯛꯑꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯕꯥꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯗ ꯑꯗꯨꯝꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯃꯥꯆꯧꯕꯤꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯄꯥ ꯆꯥꯅꯕꯗꯒꯤ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯕꯕꯥꯁꯨ ꯃꯗꯨꯗ ꯈꯪꯗꯨꯅ ꯑꯃꯨꯛ ꯃꯥꯆꯧꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯇꯩꯃ ꯑꯩꯅꯦ ꯑꯩ ꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ ꯍꯥꯏꯗꯅ ꯌꯦꯡꯉꯝꯕꯅꯤ ꯕꯕꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯆꯧꯕꯤꯅꯁꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥ ꯂꯩꯗꯣꯔꯤꯒꯦ ꯅꯪꯅ ꯍꯦꯟꯅ ꯀꯤꯔꯦꯗ ꯏꯕꯨꯡꯉꯣ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯐꯤꯕꯝꯗꯨꯒ ꯃꯥꯆꯧꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯁꯥꯎꯅꯤꯡꯅ ꯁꯨꯝꯅ ꯍꯥꯏ ꯏꯇꯩꯃ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ
Noina aina haiba wase sungta thajade. Hayang patanungda thoragade aidi khangdeko. Babana nganglibadu taraga machobinasu. Yare sangmo hojipu kana laknige. Babaso imungda muk thuna changaktuna saungna koida sumna hai. Aina haibase noi kanamta thajabidre. Adubudi noi khange noida thengnaraga. Aduga karino aigi mita uriba singsina. Sibo ai khakta uriba jara. Ai gyanga mata tasilaktre. Asi hai haidana babaso imungda muk changai. Imana babado wonsenduna sumna hai. Aina haido ngasaina hairuno haidro. Nakhong hamba thoga karaida muk chaluribano. Hojiti phajana nganga amaroi. Lekhidraba mibo hekta uba yabro. Nupana bu ngauruba karinoba nangna ngangido. Imagi waduda babaso sawning lapaga sumna hairei. Nupi noina kai khangi aina ubagini hairisi. Udana aina pohaida haijanba yaba nate. Noise wakhan yaudida ko. Mina nganglise kaino khangde. Noina sada thengnaraga khangani. Si haidana babaso mukpamungda hiptuna tumba themammi. Asumna numito hokre nongalaga lakaigi inema laktuna. Babada sumna hairei. Ibungo natay mabu laikibro. Babana so awu ini laikibani. Kaidabo yaruge aduk pakhanda laituna. Babana adumna hanglubada nupi aduna so sumna hairei. Ibungo la awase no imung manung punna tanasi. Nupi dugi wapumaduda babana so kainuni haidana. Imaga machawbiga so yaungna tahalami. Nupi duna machawbida tamna sumna hairei. Ibema na puro ibagi thawai thui haidana. Mina ngangnari se noiba tadro. Wado tabada imaga machawbiga so swai lautuna sumna hangi. Kaino inena hari dubo ithokpa yabro. Laikidaba mibo thoe hari sibo. Nongbuta yumasda aki khang pirakpasu laite. Machawbigi wafam aduda nupi duna suamo. Ibe mangarang lambeda nangi nupagi sawng sada manba ma. Ui haidana mina so hainaba haurabani. Isasingna su thabak halakpada adum thengnai hai. Isado ngarang yumda halakpada yamna pakhana halai. Nate noibo amukta thengnadribo. Sidi kamaina taungni. Machawbina so akhodi nongbuta thengnadi. Ado inaw nupanadi ngarang haibani. Ado akoina thajadadana mangonda ngangamini. Nupiduna so amukta yangthoknaba tawi bema. Natragadi asad awong singda khudong thiba tarani. Nupido so wafam asi hairamaga thuna dum hankre. Nupido sakraba matung machawbina so babado wonsenduna sumna hangai. Karino hari suba ibungo mina ngangnari se singbo oiduri zara. Babana so mina hairabanina oiba tabani itaima. Aina na hana so haikribaduni. Babana adumna hairubada machawbina amuk saungna sumna khumai. Nate adu oithokpa yaba wa nate. Noina soidana sandokpa oiramgani. Sikiba mibu kamaina halaktoino. Ai thajaba sungam ngamde. Machawbigi wado targa imana so sumna hai. Ise mana haiba kakta nate mina so hairami sini. Sibo phagi tawba yaba wa su natana. Akoina fana yamna hairaga su. Machawbigi thawa wasadana dum sangki. Babana so haruranu to'o. Sigi wada akwai khanarba soidana yaurani. Hayang moisu uraga maraina dum khangjarani. Sida phabo hekyali dako. Nongmade ahingi matamsida machawbina bababu kana kaurai. Adumna kaurokpadada akhuisu tabadagi mapanda thoktuna. Kadaurage haidana hangmubada. Machawbina so ibungo angangdo thoibadu leitene. Kadomda sakrabano khangde. Ngasaidagini aina thirisi. Thiba khamalaktabadagini aina noi kauri ibasi. Babana so kaino harisibu iteima. Angangdo imungdadi lehewdabro. Babana adumna hangmubada machawbina su. Lehewde ngasaina yengnabani. Babana so akoibado kusatuna yengi. Panakwina thiraba matung phamalaktabaduda. Babana so itaima sidi leitre. Ado ngasai tumba changbadadi lehewbro. Machawbina so lehewbani aiga tumbani ibungodo. Karam kwanda thokibano aisu khanghaudre. Asumna wari sanaringaida angangdo imungdagi kapakpa makhon tarei. Babana so machawbida wonsanduna. Itaima imungdagi kapi sinatro. Asi haidana imungda muk thuna changtuna yengami. Adumna yenglubadadi angangdo machawbigi kaduda okhongna kaptuna leirami. Babana so changsenduna inaw nupaduda sumna hangi. Kadaurge nangna kapituna. Inaw nupaduna so babada marun suboi sudaboy. Kakai babaga sanarambani. Ado babado karaida chakrabano khangde. Hojita aigi nakta leirambani. Ado madi leiramdre. Wado tabada aidi kibana isase karino mataukre. Baba so akoibado yengaga sidadi kanamata leite. Babade ada thabak sakhibani nang sida hayengkhaidi changmuno. Si haidana babana angang adu puduna thorei. Machawbina so babada kainoni angang sina harisibo. Babana so itai makariguma kharadi leire. Angang na harakpa harise loirabani. Angang di iswani mamita lai ui hainaribani. Athuba matamda amukta maiba matawraga tanasi.
ꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯁꯨ ꯕꯥꯆꯧꯒꯤ ꯀꯥꯗꯨ ꯊꯣꯡ ꯂꯣꯜꯂꯝꯃꯒ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯃꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯉꯥꯡꯗꯨ ꯀꯟꯅ ꯑꯃꯨꯛ ꯀꯞꯄꯛꯏ꯫ ꯑꯉꯥꯡ ꯀꯞꯄꯗꯨ ꯇꯥꯔꯒ ꯕꯕꯥꯅꯁꯨ ꯑꯉꯥꯡꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯦ ꯑꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒ ꯎꯛꯅꯔꯕ ꯖꯥꯔꯥ? ꯏꯃꯥꯅꯁꯨ ꯌꯥꯔꯦ ꯇꯨꯝꯃꯣꯁꯦ ꯄꯨꯡꯁꯨ ꯊꯦꯡꯉꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯀꯤꯅ ꯇꯨꯝꯕꯗꯨ ꯑꯗꯨꯝ ꯊꯦꯝꯃꯝꯃꯤ꯫ ꯑꯩꯅ ꯇꯨꯝꯊꯕ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯝꯁꯨ ꯑꯩꯅ ꯐꯪꯉꯝꯃꯤ꯫ ꯑꯩꯁꯦ ꯇꯨꯝꯂꯝꯕꯗꯨ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯩ ꯊꯥꯜꯂꯒ ꯀꯣꯏꯕꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ "ꯀꯩꯗꯧꯔꯒꯦ ꯍꯦꯝꯕ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ? ꯑꯩꯗꯤ ꯅꯣꯏꯒꯤ ꯅꯇꯧ ꯃꯌꯥꯝꯁꯦ ꯎꯕꯗ ꯍꯦꯟꯅ ꯀꯤꯔꯦ." ꯑꯩꯅꯁꯨ "ꯗꯗꯥ, ꯀꯥꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯝꯗꯣ ꯅꯪꯗꯤ ꯀꯔꯤꯃꯇ ꯐꯪꯗꯕ꯭ꯔꯥ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯗꯗꯥꯅꯁꯨ "ꯀꯗꯥꯏꯗꯒꯤ ꯃꯤꯅꯣ? ꯇꯨꯝꯃꯣ ꯌꯥꯔꯦ, ꯑꯩꯗꯤ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ. ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯀꯤꯔꯛꯄ ꯇꯥꯕꯅꯤ. ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯋꯥꯈꯟꯗꯒꯤ ꯊꯣꯛꯄꯅꯤ, ꯌꯥꯔꯦ ꯇꯨꯝꯃꯣ." ꯗꯗꯥꯅ ꯆꯩꯔꯛꯄꯗꯨꯗ ꯑꯩꯁꯨ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯇꯨꯝꯕ ꯊꯦꯝꯃꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯞꯄ ꯃꯈꯣꯟꯁꯦ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯗꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯗꯗꯥ, ꯃꯄꯥꯟꯗ ꯃꯤ ꯀꯞꯄꯤꯁꯦ ꯇꯥꯗꯕ꯭ꯔꯣ?" "ꯅꯠꯇꯦ, ꯑꯩ ꯈꯛꯇꯔꯣ ꯇꯥꯔꯤꯁꯤꯕꯨ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ." ꯑꯩꯒꯤ ꯋꯥꯗꯨꯗ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅ "ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯍꯦꯝꯕ, ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯑꯃꯨꯛꯇꯗꯤ ꯇꯨꯝꯕ ꯊꯦꯝꯃꯨ ꯀꯩꯗꯧꯒꯦ? ꯅꯪꯗꯤ ꯍꯦꯟꯖꯟꯅ ꯈꯟꯖꯟꯕꯒꯤꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯗꯗꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯅ ꯁꯨꯝꯅ ꯍꯥꯏ, "ꯗꯗꯥ, ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦ ꯑꯁꯨꯛ ꯀꯟꯅ ꯀꯞꯂꯤꯕꯁꯦ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯨ? ꯗꯗꯥꯅꯁꯨ ꯅꯪ ꯆꯠꯂꯣ, ꯕꯕꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯇꯨꯝꯃꯨꯔꯣ." ꯑꯩꯁꯨ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅ ꯑꯩꯁꯨ "ꯇꯨꯝꯃꯨꯔꯒꯦ, ꯅꯊꯟꯗ ꯁꯤꯗ ꯇꯨꯝꯃꯣ. ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯅꯪꯁꯨ ꯇꯤꯡꯉꯒ ꯂꯩꯖꯔꯝꯃꯅꯤ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯗꯗꯥꯅꯁꯨ "ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ ꯅꯪ." ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯃꯥ ꯕꯕꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯕꯕꯥ, ꯏꯃꯥ, ꯃꯄꯥꯟꯗ ꯃꯤ ꯑꯃ ꯀꯞꯄꯤꯁꯦ ꯇꯥꯗꯕ꯭ꯔꯥ?" ꯕꯕꯥꯅꯁꯨ ꯍꯧꯗꯣꯔꯛꯏꯕꯗꯨ ꯇꯥꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ ꯍꯦꯝꯕ ꯅꯪꯅ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯔꯤꯗꯨꯅ?" ꯑꯩꯅꯁꯨ "ꯕꯕꯥ, ꯃꯄꯥꯟꯗ ꯃꯤ ꯑꯃ ꯀꯞꯄ ꯃꯈꯣꯟ ꯇꯥꯏ." ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ "ꯀꯅꯥꯃꯠꯇ ꯀꯞꯄ ꯑꯣꯏꯔꯝꯃꯣꯏꯗ." ꯑꯩꯅꯁꯨ "ꯕꯕꯥ, ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯅꯦ, ꯑꯃꯨꯛꯇ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ." ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯁꯨ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯔꯤꯉꯩꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟꯗꯣ ꯇꯥꯔꯛꯏ꯫ ꯕꯕꯥꯁꯨ ꯃꯗꯨ ꯇꯥꯔꯒ "ꯍꯣꯏꯅꯦ ꯍꯦꯝꯕ, ꯃꯈꯣꯜ ꯑꯁꯤꯗꯤ ꯀꯗꯣꯝꯗꯒꯤꯅꯣ?" ꯑꯩꯅꯁꯨ "ꯕꯕꯥ, ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯃꯅꯨꯡꯗ ꯇꯥꯕꯁꯤꯅꯗꯤ ꯍꯦꯟꯅ ꯀꯤꯔꯦ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ "ꯍꯩ ꯑꯉꯥꯡ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯆꯠꯂꯣ ꯇꯨꯝꯃꯔꯣ, ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯁꯤꯔꯒꯦ ꯍꯥꯏꯔꯤꯔꯣ?" ꯕꯕꯥꯅꯁꯨ "ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ, ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣ? ꯁꯤꯗꯒꯤ ꯇꯥꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯅ ꯐꯠꯇ꯭ꯔꯣ?" ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯒ ꯑꯩꯒꯗꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯀꯞꯂꯤꯕꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯞꯂꯤꯕꯗꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯈꯤ, ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏ, "ꯕꯕꯥ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯀꯅꯥꯅꯣ ꯀꯞꯄꯤꯁꯤꯕꯣ? ꯁꯤꯕꯨ ꯕꯕꯥꯆꯧꯒꯤ ꯊꯋꯥꯏ ꯑꯣꯏꯗꯣꯔꯤꯕ ꯖꯥꯔꯥ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ." ꯕꯕꯥꯅꯁꯨ "ꯑꯩꯁꯨ ꯈꯪꯗꯦ ꯍꯦꯝꯕ, ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯛꯑꯒꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯃꯥꯆꯧꯕꯤꯅ ꯕꯕꯥꯕꯨ ꯑꯃꯨꯛ ꯀꯟꯅ ꯀꯧꯔꯛꯏ꯫ ꯕꯕꯥꯁꯨ ꯈꯪꯕꯩ ꯂꯥꯛꯄꯩ ꯊꯨꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ "ꯏꯇꯩꯃ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯐꯤꯡꯅ ꯀꯧꯔꯛꯏꯗꯨꯅ?" ꯃꯗꯨꯗ ꯃꯥꯆꯧꯕꯤꯅ "ꯏꯃꯨꯡ ꯑꯁꯤꯗ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯂꯪꯉꯛꯏ. ꯇꯨ ꯆꯥꯛꯈꯨꯝ ꯃꯥꯡꯁꯤꯗ ꯇꯥꯈꯤꯕꯅꯤ. ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯣ." ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯒ ꯑꯩꯒꯅ ꯆꯪꯗꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯌꯦꯡꯉꯝꯃꯤ꯫ ꯕꯕꯥꯅꯁꯨ "ꯀꯩꯅꯣ ꯏꯇꯩꯃ, ꯅꯨꯡꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏ. ꯁꯤꯕꯨ ꯃꯤꯅ ꯍꯦꯛꯇ ꯂꯪꯉꯛꯄ ꯌꯥꯕ꯭ꯔꯥꯅꯦ?" ꯇꯥꯟꯖꯥꯗꯨꯗ ꯃꯥꯆꯧꯕꯤꯅ ꯏꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯉꯨꯕꯗ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯆꯧꯕꯤꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏ, "ꯊꯣꯏꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ?" ꯑꯩꯈꯣꯏꯁꯦ ꯏꯄꯥ ꯄꯥꯈꯠꯅ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯅ ꯕꯕꯥꯆꯧꯒꯤ ꯀꯥꯗ ꯌꯦꯡꯁꯤ ꯍꯥꯏꯔꯨꯕꯗ ꯕꯕꯥꯆꯧꯒꯤ ꯀꯥꯗ ꯌꯦꯡꯉꯨꯕꯗ ꯏꯅꯥꯎꯅꯨꯄꯥꯗꯨ ꯃꯥꯁꯦ ꯃꯈꯥꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯉꯥꯡꯗꯨꯕꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯑꯒ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯆꯧꯕꯤꯗ ꯁꯨꯝꯅ ꯍꯥꯏ, "ꯏꯇꯩꯃ, ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯉꯥꯡꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯏꯕ ꯑꯃ ꯀꯧꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ. ꯑꯩ ꯍꯦꯛꯇ ꯀꯧꯕ ꯆꯠꯂꯨꯔꯒꯦ. ꯅꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯦ ꯊꯋꯥꯏ ꯃꯥꯡꯕꯅ ꯍꯥꯟꯕ ꯇꯥꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯅ ꯕꯕꯥꯗꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯤ ꯍꯥꯏꯗꯅ ꯊꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ "ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯈꯤꯒꯦ." ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯂꯧꯔꯒ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯆꯥꯏꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯏꯕꯗꯨꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯩꯇ꯭ꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯅꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯒꯤꯗ꯭ꯔꯕ ꯃꯥꯜꯂꯤ." ꯕꯕꯥꯅꯁꯨ "ꯍꯣꯏ, ꯑꯗꯨꯃꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ. ꯂꯥꯏꯅꯥ ꯑꯗꯨꯅ ꯅꯥꯔꯒ ꯁꯤꯈꯤꯕꯗꯒꯤ ꯑꯗꯨꯝ ꯏꯁꯝ ꯁꯝꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ." ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅꯁꯨ ꯑꯃꯨꯛ "ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏꯗꯨꯅ ꯄꯦꯟꯗꯕꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯤ.
थुना लाई अमुक्तंग खुरम थोक्सि नत्रगदि याररोय अदुगा मागी मपोन मचै सिंगसु मै लोइना थादोओ बाबाना सुहोइद ओजा तौख्रसि अंगांगसिबु सोमुक्ता कनबियु माइबदुना सुहोइद फरे दो मागी मफी मरोन कराय कराय दलै लोइना पुथोरओ अइना लाई ngaisida लोइना मै थाउरसि मदुदा नोइगी अफबा ओइनि बाबा चौंगना सिजिनरम पोजै सिंग अदु मै लोइना थारअमि अंगांग अदुसु कोना तमना तमना ग्या लाअमि माइबदुना लाई खुरम थोक्पिबदगी खरा मखैदि फख्रे मसिगी मतुंग बाबा चौगिनी हाइदना देव कर्मदु फजना तौरामि लंबी लमा खांगद थेंगनरबा सिंग अदुसु लोइना फख्रे युम असिदा की खंग लेरंबदुसु लोइना कोख्रे हौजिते इंगना चिंगना युम असिदा लैबा फंगजारे अंगांग सिंगसु हौजिते करिमता की तुजुंगबा फावखिद्रे मसिने मयाम ngasiगी रियन होरे स्टोरी मथंगे वारी थागलकपदा मयाम पुनमुक थेंगनरसि मसिगिरि मयामदगी काइननबा बिदाय लौजरी।